ngarang numidang athengbada RIMS ki VRDL unita COVID-19 ki sample test tawada anoba miyoi ani amagasu positive oiba thengnakhre hariba miyoi ani asi Thobal district tagini hairi miyoi ani asiga tharaga hauzik fawbada Manipur gi oina apunba positive case nifu matho yaukibaga loinana active case na 38 yaukre COVID-19 की लाइचद असी पुन्ना थेंगनामिननबा सेट असिदा लैरिबा चिंगदा खुंदारिबा चिंगमी फुरुप खुदिमकी लुचिंगबा सिंगगा ngasi चीफ मिनिस्टर एन बिरेनगा हकथेंगनना उनादुना कुपना खना नैनाख्रै चीफ मिनिस्टर की बंगलोदा पांगथोखिबा मिफम अदु अयु पुंग 10 दगी हौखि चिंगदा खुंदारिबा फुरुप कयागी लुचिंगबा यांखैरोमना सरुक याखिबा मिफम अदुदा COVID-19 की मरमदा मियामदा खंगहनगदबा लोन कयादा हंदोकलगा इबा लिफलेट कयासु मियामदा येंथोखि Hayeng ayu pung 12 dagi numit yungba matung pung ani fawba Bharat sinba thungna social media platform singda pangthokadoriba Speak Up India campaign da lamda masigi miyamna su pak sana saruk yabiyo COVID-19 pandemic situation asina maru oina chaitheng piriba migrant workers singda lising tara union government na PBU haina CLP leader oiriba hanagi chief minister Okram Ibobina appeal tokrai COVID-19 na akiba fangna sokhalaba matam masada amuksu chahi asigi ahanba ising isauna Assam ki district 3 ki miyoi lak anirom awawa mayok na hankrai Assam State Disaster Management Authority na khangalakpagi matung ina ichawasana Assam ki hozai Bishnupur, Dhemaji, Lakhimpur, Dharang, Nalbari, Golpara, Dibrugarh amadi Tinsukia ki khungang chaniga kunmapan ising na lupkhiduna amang atakya thokhale hairi Bangalore dagi May 12 passenger listing amaga chatruka humpurom puraka lakhiba Shramik special train Jiribam railway station da ngarang numidang pung 8 yankhairom tabada thunglakrai masiga tharaga hausi fawbada Jiribam da thungkiba 13 shuba train oiri May gi tang 15 dagi passenger listing amaga chatruk rom Delhi dagi lakhiba train amasu hausi ngai haki mamangda Jiribam da thunglakrai Ngarang numidang taki hauna Manipur gi mafam ayambada nongka hena chubadagi National Highway 37 haibadi Imphal Jiribam lambi gi nungba amadi rengpang ani gi marakta ching ningkhairakpadagi matam fana kuina lambi asida gari chathok chasin yarudre adubu National Highway Infrastructure Development Corporation Limited amadi nungba police station gi miyoi sing yauna kanna honabadagi hauzik lambi asi fauna re hairi COVID-19 thengnabada Mangzil Thana achoba thodang lauriba health workers singi Prime Minister Garib Kalyan Yojana ki makhada lupa lakh yankhai fawba pinanaba insurance scheme asigi matangda Manipur lenga ki health department na cherol ama ngasi thokrai hariba insurance scheme asida COVID-19 na maram oiraga thawai mangkhiba laichad asiga mari leinana khanghaudana leikhidaba singda konsin gani hairi